लोकताक मयाइदा कोइलास थागने स्ट्रीट लैम्प थानगनी हाइना सेल काइथोकलमबदा सेनबसिंग एक्शन लौखटपियो एमएलए मेघचंद्र लोकताक पाट मयाइदा लेबा चंपू खांगपोक विलेजदा प्रधानमंत्री आदर्श ग्राम योजना पीएमए जीवाई की मखादा थबक सुदना कोइलास थागने स्ट्रीट लैम्प थानगनी हाइना सेल काइथोकलमबदा सेनबा सरकार की ऑफिशियल सिंगी मथक्ता एक्शन लौखटपियो चीफ मिनिस्टर की एंटी करप्शन सेल तुमिना लेशनबिगनु हाइना वांगखेम केंद्र की एमएलए के मेघचंद्रना फोंगदोखरे Ngarang Manipur Legislative Assembly the Wangkhem Kendra gi MLA ke Megachandrana calling attention adu pukhaladuna mahakna hai Bharat Sarkar gi Ministry gi senthang makhada PMAGY gi makhada Loktak Pat Mayai da phumdi mathakta leiba Champu Khangpok village da RCC gi community toilet saba ambulance piba village asi taba inter village road adu da Koilas thaba haina yawram khe Champu Khangpok taba Loktak Pat Mayai da leiba village da कोइलास थाबा हाइना यावरम खे ही तोंगलगा विलेज द चंगबा लंबे ने स्ट्रीट लैम्प थानबा हाइना यावरम खे संपू खांगपोक विलेज द लैबा मियोय अमतबु बेनिफिशियरी लिस्ट द यावरम दे थबक सुदना लुपा लाख होमपू लौथोकलम खे संपू खांगपोक विलेज द आरसीसी की स्कूल लैबा नते पाट मयाई द फुमदी मथक द लैबा विलेज असि द आरसीसी की स्कूल सु लैतना स्कूल की फोटो सु थागलम खे थबक असि सेंट्रल प्रोजेक्ट की मखा द पाइखट स्कीम की थबक ने DPR होंदोक होंजिन तौबा याबा नते सूरीबा थबक अदुगी सेल यामबा यामदबगी वाफम नते डिस्ट्रिक्ट अदुगी डिप्यूटी कमिश्नर ना चेयरमैन ओइबा ऑफिसर कया याउबा कमिटी ना इन 2019 दा लाखिबा प्रोजेक्ट ने फन लाना सिजनखिबा अचौबा करप्शन गे थवोंग ने विलेज होंदोकलगा अतोप मफम दा थबक सुबा हौख्रे हाइदिबा से मिनिस्ट्री ऑफ सोशल जस्टिस एंड एम्पावरमेंट ना अयाबा पिरखिबरा मतम चाना मणिपुर सरकार की मरी लेनबा डिपार्टमेंट सिंगना रिव्यू तौरगा होंदोकले हाइबसु नते थबक अदु चंपू खांगपोक्ता लेबा मियोय सिंगी मिंगदा लाना थबक सुजिलमलिबा दु अरानबा खोंथांग ने अतोपा विलेज के मियोयना चंपू खांगपोक्ता लेबा मियोय सारमलिबा करिगिनो तसेंगना चंपू खांगपोक्ता गे करांग वार्ड नंबर 3 दा होंगले हाइदगा थबक सुरम लगदी हेना फरमगदबने होंदोकले हाइबगी ऑर्डर अमतसु लेते असिगुंबा अरानबा मोंगदा वर्क ऑर्डर यांगलगा प्रोग्राम सारमलिबा डिप्यूटी कमिश्नर अमसुंग मरी लेनबा ऑफिसर सिंगी थवोंग अदु तसेंगना अरानबा खोंथांग ने करप्शन तौबगी चावरबा खुदम ने असिगुंबा अरानबा थवोंग चाथबा सिबु येंगदुना लेरिबा सरकार की ऑफिशियल सिंग अदुगे मथक्ता एक्शन लौखटपम थोए लोकताक पाट मयाइदा कोइलास थाबगी मिंगदा सेल काइथोकिबा सरकार की ऑफिशियल सिंग अदुगी मथक्ता एक्शन लौखटपम थोई हाइना एमएलए के मेघचंद्रन फोंगदोखे डिस्ट्रिक्ट डिप्यूटी कमिश्नर ना चेयरमैन ओइबा ऑफिसर कयाना DPR सारी बथबक मफम अदुदा चलगा निंगथीना सर्वे तौदना मतौ करम DPR सारमलिबनो हाइखे चंपू खांगपोक विलेज के मिंगदा नियम काइना फन काइथोकलंबगे मतंगदा वांगखेम केंद्र के एमएलए के मेघचंद्रन पुखलखिबा कॉलिंग अटेंशन की पाउखुम पीरदुना चीफ मिनिस्टर एन बिरेन हाई चंपू खांगपोक विलेज की मिंगदा थबक सुबगे काइथोकलंब सेनफम असि लुपा लाख तरा ने PMAGY स्कीम की मखादा लुपा लाख होमपू काइथोकिबा से चंपू खांगपोक विलेज याउना तोंगान तोंगान विलेज तरुके ने चंपू खांगपोक विलेज खक्तदा लुपा लाख होमपू पीबा नते पाउ पिरकपदा लाना पाउ पीरिबा दुसु लाले अदुबु सरकार की ओइनदि सेल यामबा यामदबा लाना तौरमलगदि चप मानै तौफम थोक्तबा अरानबा थवोंग ने चंपू खांगपोक विलेज असे फुम मथक्ता लेबा विलेज ने PMGAY की मखादा लंबी कोइलास थाबा याबा नते थांगा पार्ट 1 की मखादा लेबा विलेज ने थांगा ग्राम पंचायत की प्रधान अमसुंग वार्ड मेंबर सिंगना यागदरा हाइदुना प्रोग्राम थांगलकपदगे वर्क प्रोग्राम असी हापसिलुबने कंस्ट्रक्शन ऑफ कम्युनिटी टॉयलेट इमरजेंसी एम्बुलेंस सर्विस के लाख अहुम गलिसिंग होमपू पाका ब्लैक टॉपिंग के लुपा लाख अनी गलिसिंग मरफुगा माथोय इंस्टॉलेशन ऑफ स्ट्रीट लैम्प के लुपा लाख मरी गलिसिंग होमपू माथोय अमसुंग इंटरनेट कनेक्टिविटी की लुपा लाख मंगा गलिसिंग मरफुद्रागा तरुकने हाइरिबा थबकसिंग असिगी वर्क प्रोग्राम दा हापसिलुरगा स्पोर्ट थबक वइना हाइरिबा सिंग असि अमत तौबा यारोइदबना ग्राम पंचायत असिगी प्रधान ओइरिबा ओइनाम रोमेनना चेयरपर्सन ओइबा मसुंग वार्ड मेंबर सिंगना याउबा कमिटीना कुपना खनरबा मतुंगदा प्रोग्राम दा याउरगा थबकति सुबा याद्रे हाइदुना चंपू खांगपोक विलेज के महुत्ता ग्राम पंचायत असिगी मनुंगचना लैबा करांग वार्ड नंबर 3 दा ओइना मफम होंगदुना मफम मदुदा ओइना सेमगत सागतपगी थबक तौखी हाइबगे रिपोर्ट फंगलै पुन्ना लुपा लाख कुनगे मनुंगदा लुपा लाख 10 की सेनफम दे काइथोकलमलै लाख 10 दे थादोक्तना लेरमखे चंपू खांगपोक विलेज की मिंग सूरीबा थबक असिगी ओइनदे सुपनगी लुपा लाख 10 दगी हेन्ना सेल पीद्रे अतै विलेज सिंगी ओइनदे थबक सुबा लोइदुना यूटिलाइजेशन सर्टिफिकेट पीख्रे हाइना चीफ मिनिस्टर एन बिरेन फोंदोखे
mahakna makha tana hai champu khangpok village da sagani hairaga atopa mafam amada oina sarambagi thabak aduge asoibadi leire adubu hairiba fan adu lana thabak sudana lauthokibadi oiramdre pradhan yauna ward member mayamna yanaba mawongda karangda oina mafam hongdoklaga thabak subadi oiramkhe sarkar gi paisa mangbadi natte champu khangpok village da sugadaba thabak adugi senpham adu atopa village da oina thabak sukhrabana champu khangpok village ki oina chanagadaba thabak ama tongana center dagi launaba tawsira haina sarkar na khanare panchayat manung ngakta oibana makhoi masel na khanaraga chanagadaba mafamda thabak adu hongdoklaga sukhibane panchayat ki ekta su chanagadaba mafam yenglaga khara makhoi masel ningthina tanaraga hongdok hongjen tawraga thabak adu maksuba yai thabak sudana panchayat ki pradhan amasung ward member sing yauba committee na khanaraga sel kaithokibadi natabana sarkar na kari tawsige makhoina prior information mari leinaba singda pidana mafam hongdoklaga sukhibagi matangda kari tawba yabagi haiba yengsingane lupa lakh tara gi senpham su hojik leihore chief minister n biren hai champu khangpoki mingda lana sel kaithoklam le haiba sunatte mafam hongdoklaga thabak suramle thabak sudana sel kaithoklam banate hai khe chief minister gi paukhum adu taraba matungda wangkhem kendra gi mla ke mega chandra na hai champu khangpok village ki mingda thabak sudana sel kaithoklam khibasi haukiba chahi 2021 gi april taragani thoidane mafam hongdoklamba du tasengna aranbo oibana senari ba sarkar gi official singi mathakta action lokhat pi haina taksan khe tungda se minister n biren na wafam asigi matangda yengsin gi hai khe madugi paukhum da mla ke mega chandra na wafam asida yengsin jagi haina leithokpam thokte action lokhalagani haibi yu hai khe speaker ts saityavrata house ki leader oiriba cm biren yengsin gi haikrabana soidana thabak oina pangthok charaklagani haina phongdokhe actress soma accident da sokre lamdam asigi saknai rabi actress soma laisram accident thokpadagi laikan nakhre haire thogdok adu ngarang actress soma amadi mahaki khongbuna film shooting gi damak tidim lambi da moirang lom da chatpada bisnupur district ki manung chanba kha khunau mapa da thokibane ningthau khong kha khunau gi oil pump mapa lanbada pam madudagi thau haluraga thogdorokpa two wheeler amata thengdanaba thaidokpada mahakna tongduna lakpa car adu labuk mayai da tasinki haire laibak thiba thogdok adu da saknai rabi actress soma laisram koki sarukta khara sokpadagi manak nakpa hospital da layeng nabagi damak pukhatkhi amade thogdok thokpham manaki khunja sing amade bisnupur district police ki team laktuna asokpa sing kankibaga loinana car adu labuk taki singkhatpada mateng pangkhi haire flyover bridge tagi tarakpada masire city police station gi manung chanwa flyover bridge ta nga numidang pung 3 minute 30 rom taba matamda maruti swift car amaga gari macha honda activa amaga thomjinnabada activa tharokliba miyoy adu over bridge tagi tarakpadagi phibam thina sokpadagi laikhidre paw asina hai laikhidraba miyoy adu gi mameng kaisam khomba chahi 30 ga taruk apokpa laikhidraba kaisam manihar kawe lamsang police station na konba kha lairen kabi lamsang awang lekai dage ne mahak nang hanu midang ge pungpham aduda angangba machugi gari macha honda activa registration number mn01ae 5696 thauraga yum tamna hanbagi lambi bt rom dagi flyover bridge thaugalakpada uripok lom dage thaurakpa higok machugi maruti swift car registration number mn01 as 4939 asiga safu kana alugale haijinpham mapagi thaujinbada khomba over bridge makhada tarakpada thina sokpadagi laikan abangamdana laikhidavane thogdok adugi paw hek phangbaga city police station gi team ama changsin-duna yengsinbaga loinana laikhidraba khombagi haksang adu laukhallaga post mortem ki damak rims ki mokta thamkhe thogdok aduga mari leinana police station asina sumoto case ama lokotuna swift car adubu thawrakiba lamsang kaithel manaktagi sanasam nongpok ngan ba chahi kungani thoi apokpa bijoy hairiba miyoy asi phare laikhidraba khombagi haksang ngarang post mortem tawraba matung imung manungda sinakhre haire nrc chana hanaba amasung population commission lingnaba house na warep lawkhre mikok thibada sanamahi lining yahunanaba amuga na taksinanaba warep lawkhre manipur da population commission lingbaga loinana national register of citizen nrc chana hanaba manipur legislative assembly na warep lawkhre manipur legislative assembly da ruling gi maikei dagi JDU ge KH joikesana pukhalaki ba private member resolution ama house ta khanaraba matung de yenaba leitana pass tawkhibane private member resolution adu house ta khananaba pukhaladuna KH joikesana hai manipur da ladiba pikpa phurup sing asibu kannaba masung makhoi bu ngak senanaba khwaidagi phaba upai de
Population Commission semba amasung National Register of Citizens semba sina oigane Imphal dagi mayang Imphal taraga Kaksing lamkhai phawbugi lambi pakthongnaba thaurang tawre Govindas State ama saukhana bohonavada lambi thong saukhanan bahai basisu yamna maruoiba ma oire maram aduna Manipur sarkar na Imphal dagi mayang Imphal fauraga Kaksing lamkhai tabagi lambi sing asi Bharat Sarkar gi Union Ministry of Road Transport and Highways dagi sanction lakpaga pakthok sauthoknaba Thaurang tawri haiduna ngarang pangthoki bataraga ni thuisuba Manipur Legislative Assembly gi wahang paukhum gi matamda MLA KH Loken na pukhalakpa tongan bawang singi paukhum piraduna Manipur gi Works Minister Govindas konthokjamna House gi pungning singsin ke Hill Area Committee da thada khrai Manipur Legislative Assembly da ngarang consideration and passing of government bills da Tribal Affairs and Hills Department ke in charge oiriba Minister Letpau Hawkip na House da move tawrokiba The Manipur Hill Areas District Council's 6th Amendment Bill number 2022 Bill number 15 of 2022 adu khara semdoknaba khundrakpam kendra gi MLA TH Lokesor na thamlakiba du House na khanaraba matungda khara semdoklaga ngarang House na yenaba leitana pass tawkhe aduga The Manipur Hill Areas District Council 7th Amendment Bill 2022 Bill number 16 of 2022 Hill Area Committee da refer tawri haina Tribal Affairs and Hills ki Minister Letpau Hawkim na phongdokhe Imphal Silchar Flight Service hauragane Imphal Silchar Flight Service matam sangna lepruba matung sahi asigi October 13 dagi amu hauragane Asum gi economic blockade haukhre Churachandpur da office mai thakre Maitai Lipul gi thongmi singna Asum gi office thonglon khre Nongthongbam Biren lainga ki ahan batam loiramdai da hathu na Hill Areas Committee na recommend tawrakhiba ADC Bill House da puthokti haibagi damag chatharamba total shutdown loisin khibaga loinana ngarang ayuk pung 6 tagi matam kaktana economic blockade sathaba haukhre Churachandpur gi District Transport Office ban sawat pasing na mai thakre school gi faklang do oja sing gi photo thena ba laingak na khangan khre state asigi laingak ki mahiloisang khuding magta mahiloisang adugi faklang da teaching amadi non teaching staff sing gi photo A4 size da kapthoklaga maming amadi phamga konana thena ba Manipur laingak ki commissioner Education SH Gyan Prakash na khuyek piduna thadorokpa order amana khangalakle Yuna Maram Oiragahumsuba Nupi lal giBarton Toubiganu Memma Manipur da ahan ba masung ani suba Nupi lal haukraba matungda lainga kasina Yuna Maram Oiragahumsuba Nupi lal giBarton Toubiganu haina ngarang wangkhaida leiba nongpok lainga kapunba Nupi lupki office ta pangthokiba paumi singa unaba mada lup aduge President Yumnam Memma na phongdokhrei mahakna makhata na haikibada tha asigi haukiba mada CMN Biren na Manipur da afaba yu sungduna miyambu pithakani haikibu wafam aduda afaba yu ase karam tawbano haujik sadaran oina lamdam asida sungliba yu ase phatte haibase matau karam na khangbage afaba yu ase matau karam na puthokadori banu haibasu CM na miyam da khangan biyo Manipur da yu bu legalize tawraba matungda permit piraga yu yolhangani hairiba sida nongpok laingak apun banupi lupke maikei dagisu permit lawduna CM gi gate governor gi gate Secretariat amadi Assembly gumbada yu yonpham semlaga yonbada lainga kasina ayaba pigadawribra haina su hangkhe miyoi nifuga taruk positive oikhe miyoi chamaga yangkhaini thoi discharge tawkhe Manipur Sarkar ki Directorate of Health Services ki COVID-19 Command Control Room ge chairwal amana Manipur da hoki bapung kun marida Manipur da punna miyoi chatru ko kuntra ka nipan COVID test tawbada miyoi nifuga taruk khak positive oiduna positive oibagi chada tare dasmik ani oikhe Hairiba pungpham asida hana COVID positive oirambadagi miyoi chamaga yangkhaini thoi discharge tawduna recovery rate hengalatuna chada marfu draga nipan dasmik ani taruk yaure Manipur da hojik COVID ki active case punna miyoi chaniga marfu draga taret leire aroi bada tabi riba pumnamakpu thagachari